Ngarang uyal cherau cheng mathakta leiba Ibudhou Pakhangbagi Laishang Thugairambada Chennaba Shing phagatuna logi matung ina Matik Chaba Cheirak Piba Mathou tai haina iningthau sana jawba lesempana phungdurakli wafam asing ngasi sana konung utra sanglenda pangthokpa Pakhangba cheng hongbagi thauramga mari lengna pauni singa unaba amada mahakna phungdokhibane iningthau sana jawba lesempana hai ngarang uyal cherau cheng mathakta leiba Ibudhou Pakhangbagi Laishangda amang ata thokhalamba adu laibak thibane Thodok aduda Chennaba Shing mari leinaba Shing na kupna thigatuna logi matung ina Matik Chaba Cheirak Piba Mathou tai lamdam asiga sagunaduna laklaba lamdam asige maru oiba laifamlen Shing ase ayambana ningthina ngak senduna thambagi tangai fadaba adu lakle sana konungna matam kayagi mamangdagi lamdam asige maru oiba laifamlen Shing ase ningthina ngak senaba hotnaduna lakle adubu sana konungi oina awat apa kaya leibam baramna mapungphana thabak Shing ase pangthokpa ngamdaba matang yaurae Yellow Furup Singgi Maru Oiba Laifam Shing ase lengang na amade mari leinaba Shing na semgat sagat pagaluinana ngak senduna thamba yamnamak mathau tai hainaso mahana makata ke ngarang su aikoi uyal mamang Cheirak Shing haibu ormale Thawal district ki maduda Ibudhou Pakhangbagi khubamda kanano masak khangdaba Shing mayam ama na aikoi gi laigi aikoi gi Laishang manungda changaga akai atoi mayam ama piramba de laigi leriba aikoi gi laigi laipot senpot haiba tare laigi lebam pot se mayam am su puthoga mai thaba aduga leiriba laidugi adugumba saktam dudasu aikoi gi mitam haigadra aikoi gi murti nung oina thamba dudasu aikoi gi khulai thaba haiba tare masi nungaite masi yamna koigi sensitive oiba aduga yamna laibak thiba adugumba thodokni aduna masi mari leinaba aikoi koigi authority singa masi athubada aikoigi matik chaba thabak local haningi aduga mara leiba singse koigi ain gi matungina Cheirak pihaningi